Hey guys, so welcome back to another video. Ngasidi reading se koi general over reading se March ki over reading oina tawdoini. March ki over reading hargadi haidi hojik to March month already hawrabani ko. Ngasidagi March month se hawrabani aduna March hariba tha seda kari aphapata leige lakna kamaina leige finances na kamaina leige siguma singsigi matangda reading se lakadoini ado ngasigi na di pile choose tawbig option di lere piles ani thokna di khaidok chagani pile A amadi pile B ko pile A haragana date 1 dagina 15 phawbagi manungda pokpi bai chila naw singi oira ani pile B haragana date 16 to 31 phawbagi manungda pokpi bai chila naw singi oira ani ko ado isa gi date of birth tugi matungina pokpa date tugi matungina pile A oibra B oibra habadu yengbiraga isage pile duge oibra reading do tabiro aduga March tha sida kari leike habadu mayam punna yengminnarase ko without further ado let's get into the video. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯏꯜ A ꯀꯣ ꯄꯥꯏꯜ A ꯍꯥꯏꯔꯒꯗꯤ ꯗꯦꯠ 1ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯁꯥꯒꯤ ꯄꯣꯛꯄ ꯗꯦꯠ ꯑꯣꯏꯕꯤꯕ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯊꯁꯦ ꯗꯦꯠ 1ꯗꯒꯤꯅ 15 ꯐꯥꯎ ꯃꯅꯨꯡꯗ ꯑꯣꯏꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯃꯟꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯗꯣꯏꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯄꯥꯏꯜ Aꯒꯤ ꯑꯣꯏꯅ ꯀꯥꯔꯗꯁꯦ ꯗ꯭ꯔꯣ ꯇꯧꯕ ꯍꯧꯔꯁꯦꯀꯣ. Two of Swords, the Ace of Wands, Four of Wands, Five of Cups, Seven of Swords, the Ten of Wands, the Sun. ꯀꯥꯔꯗ ꯑꯃ ꯑꯅꯤꯗꯪꯒ ꯗ꯭ꯔꯣ ꯇꯧꯖꯈꯤꯒꯦ ꯑꯗꯨꯝ ꯃꯟꯊꯂꯤ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅꯀꯣ ꯈꯇꯪ ꯍꯥꯏꯗꯤ ꯀꯥꯔꯗꯁꯦ ꯌꯥꯝꯅ ꯇꯧꯔꯒ ꯌꯦꯡꯁꯦꯕ. Temperance, King of Cups, last card amatanga draw tawzage. The Hangman ko. So sigaysina main card to leire ko hojik energy card so dum draw tawthose. Pile A gi oina kari energy pige habado ko. The Ace of Light, Akasha, Birthing a New Age ko. So pile A haragadi that 1 dagina 15 phawbagi manungda pokpiba ichil inausinggi oina first and foremost luck ki matangda laase ko. March hariba manchida pile A khanbi pile A oibiba pile A oibiba that 1 dagina 15 phawbagi manungda pokpiba ichil inausinggi oina luck se isagi positive oiba luck piye ko. Haidi the sun describes positivity, good lucks and good vibes. So March hariba manse overall oina daw yaba luck leiba positive oiba and then hoi kitang negative days yauragasu positive oina overcome tawba ngamgadaba luck se isagi favor da leigadaba type of month ama oyebako aduga ayamba matamda haidi luck se isagi favor da su leigadawri aduga sigi month se overall oina love life oiro health oiro career oiro personal life oiro ko finance oiro loinamak balance ama maintain tawraga lagadi hena phagadaba plus balance ama maintain tawraga chatpa ngamubagi possibilities leiba type of month ama oigadori equilibrium oiba balance oiba aphaba month ama oiba yabagi possibilities leiyebako career gi oina yengpa matamda pile A habdi date 1 dagina 15 phawbagi manungda pokpiba ichil inausinggi oina March hariba month sida isase kitang isagi oiba career gi responsibilities handle tawbada habdi isagi oina
ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯥꯒꯤ ꯏꯊꯧꯁꯤꯡ ꯗ꯭ꯌꯨꯇꯤꯁꯤꯡ ꯐꯨꯜꯐꯤꯜ ꯇꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯏꯁꯥꯁꯦ ꯈꯤꯇꯪ ꯇꯥꯏꯌꯔꯠ ꯐꯤꯜ ꯇꯧꯕ ꯑꯗꯒꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯋꯥꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯑꯦꯟ ꯗ꯭ꯌꯨꯇꯤꯁ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯍꯦꯚꯤ ꯐꯤꯜ ꯇꯧꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇꯪ ꯆꯤꯟꯕ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯈꯤꯇꯪ ꯆꯤꯟꯕꯒꯨꯝꯕ ꯑꯦꯟ ꯗꯦꯟ ꯑꯣꯜꯔꯦꯗꯤ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯔꯕ ꯀꯦꯔꯤꯌꯔꯗ ꯑꯣꯜꯔꯦꯗꯤ ꯊꯕꯛ ꯑꯃ ꯐꯖꯅ ꯇꯧꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯁꯦ ꯍꯦꯟꯗꯜ ꯇꯧꯕꯗ ꯈꯤꯇꯪ ꯇꯥꯏꯌꯔꯠ ꯑꯣꯏꯕ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯕ ꯈꯤꯇꯪ ꯕꯤꯖꯤ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯒꯅꯤꯕꯀꯣ ꯕꯠ ꯀꯦꯔꯤꯌꯔꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯋꯥꯖ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯆꯤꯟꯖ ꯇꯥꯔꯒꯁꯨ ꯑꯐꯕ ꯒꯨꯗ ꯔꯤꯖꯜꯠ ꯐ꯭ꯔꯨꯠꯐꯨꯜ ꯔꯤꯖꯜꯠ ꯐꯪꯕ ꯌꯥꯕꯒꯤ ꯃꯥꯔꯆ ꯊꯥꯁꯤꯗ ꯚꯤꯖꯟ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯒ꯭ꯔꯣꯊ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯌꯦꯕꯀꯣ ꯅꯦꯛꯁꯇ 2 of Swords ꯍꯥꯏꯕ ꯑꯃꯒ 7 of Swords ꯍꯥꯏꯕ ꯑꯃꯒ ꯀꯥꯔꯠ ꯑꯅꯤ ꯊꯣꯛꯂꯛꯏꯀꯣ ꯁꯤꯒꯤ ꯀꯥꯔꯠ ꯑꯅꯤꯁꯤꯅ ꯄꯥꯏꯜ ꯑꯦ ꯍꯥꯏꯕꯗꯤ ꯗꯦꯠ 1ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯊꯁꯦ ꯑꯗꯨꯝ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯕ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯟꯊ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯏ ꯕꯠ ꯏꯁꯥꯁꯦ ꯑꯃꯨꯛ ꯏꯟꯗꯤꯁꯥꯏꯁꯤቭ ꯑꯣꯏꯔꯛꯄ ꯃꯦꯟꯇꯦꯜꯂꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯑꯩ ꯁꯤꯃ ꯇꯧꯔꯗꯤ ꯁꯤ ꯇꯧꯒꯅꯤ ꯀꯥꯏꯅ ꯈꯤꯇꯪ ꯈꯟꯊꯕꯁꯦ ꯄꯦꯁꯟꯁ ꯈꯤꯇꯪ ꯋꯥꯠꯄꯒꯨꯝꯕ ꯑꯦꯟ ꯗꯦꯟ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯊꯕꯛ ꯑꯃ ꯂꯥꯛꯁꯟꯕꯒꯤ ꯏꯟꯗꯤꯁꯥꯏꯁꯤቭ ꯑꯣꯏꯕꯒꯨꯝꯕ ꯑꯗꯒꯤ ꯀꯔꯝꯕ ꯊꯕꯛꯇꯅ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯣꯏꯅꯣ ꯈꯪꯗꯕꯒꯨꯝꯕ ꯑꯗꯨꯝ ꯑꯅꯤ ꯐꯪꯅꯕꯒꯤ ꯊꯕꯛꯁꯦ ꯈꯤꯇꯪꯗꯤ ꯊꯦꯡꯅꯒꯗꯧꯔꯤꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯄꯥꯡꯊꯣꯛꯀꯦꯅ ꯈꯟꯕ ꯃꯇꯝꯗ ꯐꯖꯅ ꯏꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯣ ꯁꯦꯠ ꯇꯧꯔꯒ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯧꯗ ꯌꯥꯗꯕ ꯖꯒꯥꯗ ꯍꯥꯟꯅ ꯈꯔ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯊꯁꯦ ꯄꯥꯏꯜ ꯑꯦ ꯍꯥꯏꯕꯗꯤ ꯗꯦꯠ 1ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯐ꯭ꯔꯦꯟꯁꯤꯞꯀꯨꯝꯕꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯣꯏ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯃꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯞꯇꯤꯟ ꯇꯤꯟꯅꯕ ꯃꯤꯑꯣꯏꯅꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯗ ꯃꯤꯅ ꯈꯤꯇꯪ ꯀꯂꯛ ꯈꯝꯍꯟꯕ ꯌꯦꯡꯁꯟꯕ ꯏꯁꯥꯅ ꯆꯥꯎꯈꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯏꯁꯥꯁꯦ ꯆꯤꯡꯊꯥꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯁꯦ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯗꯅꯕ ꯀꯩ ꯍꯥꯏꯅꯤ ꯏꯟꯁꯤꯟꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯇꯨꯡꯗ ꯉꯥꯡꯅꯕ ꯁꯛꯅꯕ ꯃꯤꯅ ꯈꯔ ꯀꯂꯛ ꯈꯝꯍꯟꯕ ꯌꯦꯡꯁꯤꯟꯕꯒꯨꯝꯕ ꯏꯁꯥꯒꯤ ꯃꯅꯤꯡꯗ ꯕꯦꯛ ꯕꯥꯏꯠ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯅ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯤꯒꯦ ꯃꯤꯅ ꯀꯔꯤ ꯀꯩ ꯍꯥꯏꯅꯤ ꯕꯤꯍꯦভ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯇꯧꯕꯤꯔꯨꯅꯣ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯏꯊꯧꯗ ꯐꯖꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯃꯤꯅ ꯉꯥꯡꯅꯕ ꯑꯁꯤꯗꯤ ꯑꯗꯨꯝ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯏꯁꯥꯅꯗ ꯁꯣꯏꯔꯨꯗ꯭ꯔꯥ ꯂꯣꯏꯔꯦ ꯂꯥꯜꯂꯨꯗ꯭ꯔꯥ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯣꯇꯤꯞꯇꯣ ꯂꯩꯕꯤꯌꯣꯅ ꯀꯥꯔꯠꯁꯤꯅ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯐ꯭ꯔꯦꯟꯁꯤꯞꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯔ ꯍꯥꯏꯐꯦꯠ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯇꯨꯡꯗ ꯈꯔ ꯌꯦꯡꯁꯟꯕ ꯉꯥꯡꯅꯕꯒꯨꯝꯕ ꯈꯔ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯤ ꯎꯏꯌꯦꯕꯀꯣ ꯅꯦꯛꯁꯇ ꯂꯚ ꯂꯥꯏꯐꯀꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯑꯣꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯞꯀꯨꯝꯕꯗ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒ ꯏꯁꯥꯒꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯂꯥꯏꯛ ꯏꯅꯔꯖꯤ ꯑꯃ ꯐ꯭ꯂꯣ ꯇꯧꯕꯒꯨꯝꯕ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯏꯁꯥꯅ ꯑꯗꯨꯝ ꯑꯦꯐꯔꯠꯁ ꯅꯣꯇꯤꯁ ꯇꯧꯕꯒꯨꯝꯕ ꯑꯦꯟ ꯗꯦꯟ ꯀꯅꯦꯛꯁꯟ ꯑꯦꯟ ꯕꯣꯟꯗꯤꯡꯗ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯣꯡꯒꯔ ꯐꯤꯜ ꯇꯧꯕꯒꯨꯝꯕ ꯑꯗꯒꯤ ꯐ꯭ꯂꯣꯗ ꯑꯗꯨꯝ ꯆꯠꯄ ꯉꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯟ ꯂꯚ ꯂꯥꯏꯐꯀꯨꯝꯕꯗ ꯐꯖꯅ ꯑꯗꯨꯝ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯃꯤꯠ ꯑꯞ ꯇꯧꯕꯒꯨꯝꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯔꯒꯗꯤ ꯃꯤꯠ ꯑꯞ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯍꯦꯄꯤꯂꯤ ꯒꯣ ꯊ꯭ꯔꯨ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯅꯧꯕ ꯍꯥꯏꯗꯤ ꯄꯔꯁꯟꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯃꯥꯔꯆ ꯃꯟꯁꯤꯗ ꯄꯤꯗꯦ ꯑꯗꯨꯒ ꯀ꯭ꯔꯁꯀꯨꯝꯕꯒꯤ ꯃꯇꯥꯡꯗ ꯏꯁꯥꯁꯦ ꯈꯤꯇꯪ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯕ ꯑꯣꯔ ꯏꯁꯥꯅ ꯈꯟꯖꯔꯤꯕ ꯄꯔꯁꯟꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯈꯪꯅꯕ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯁꯦ ꯈꯤꯇꯪ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯕ ꯈꯤꯇꯪ ꯁꯦꯠꯕꯦꯛꯁ ꯑꯣꯔ ꯗ꯭ꯔꯣꯕꯦꯛꯁ ꯈꯔꯗꯤ ꯊꯦꯡꯅꯒꯗꯧꯔꯤ ꯑꯗꯨꯅ ꯁꯤꯡꯒꯜꯁꯤꯡꯒꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯐꯕꯗꯤ ꯑꯣꯏꯗꯦ ꯑꯣꯔ ꯑꯅꯧꯕ ꯄꯔꯁꯟ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯃꯥꯔꯆ ꯃꯟꯁꯤꯗ ꯄꯤꯗꯦ ꯇꯧꯕꯇꯕꯨ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯞꯇ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯏꯅꯔꯖꯤꯒꯤ ꯑꯗꯨꯝ ꯒꯨꯗ ꯐ꯭ꯂꯣ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯒꯤ ꯑꯗꯨꯝ ꯑꯐꯕ ꯚꯤꯖꯟ ꯎꯕ ꯐꯪꯉꯦꯕꯀꯣ ꯅꯦꯛꯁꯇ 4 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯍꯥꯏꯕꯗꯤ ꯗꯦꯠ 1ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗ ꯐꯥꯏꯅꯥꯟꯁꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯐ꯭ꯂꯣ ꯂꯩꯕ ꯑꯦꯟ ꯗꯦꯟ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯖꯔꯒꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯞꯄꯣꯔꯠ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯇꯧꯕ ꯉꯝꯖꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯒꯤ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯑꯃ ꯍꯥꯏꯗꯤ ꯊꯕꯛꯀꯤ ꯏꯪꯈꯥꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯖꯒꯥ ꯑꯃꯗ ꯑꯅꯧꯕ ꯏꯟꯚꯦꯁꯃꯦꯟꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯐ꯭ꯂꯣ ꯂꯩꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯑꯗꯨꯝ ꯋꯦꯜ ꯇꯨ ꯗꯨ ꯑꯣꯏꯕ ꯃꯟꯊ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯄꯤꯌꯦꯕꯀꯣ ꯃꯊꯪꯁꯤꯗ ꯗ ꯍꯦꯡꯃꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯁꯤꯅ ꯄꯥꯏꯜ ꯑꯦ ꯑꯣꯏꯕꯤꯔꯤꯕ ꯗꯦꯠ 1ꯗꯒꯤꯅ 15 ꯐꯥꯎꯕ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯅꯤ ꯐꯣꯔ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯃꯟꯊ ꯀꯣ ꯁꯣ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯊꯁꯤ ꯂꯛ ꯂꯩ ꯑꯗꯒꯤ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯑꯗꯨꯝ ꯑꯐꯕꯅ ꯑꯌꯥꯝꯕ ꯅꯝꯅ ꯆꯠꯂꯦ ꯑꯦꯟ ꯗꯦꯟ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯠꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯄꯤ ꯇꯧꯕꯇꯕꯨ ꯏꯁꯥꯁꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯁꯥꯏꯁꯤቭ ꯑꯣꯏꯔꯛꯄ ꯃꯇꯥꯡ ꯄ꯭ꯂꯁ ꯃꯤꯅ ꯀꯂꯛ ꯈꯝꯍꯟꯕ ꯌꯦꯡꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯦ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯖꯒꯗꯧꯕ ꯖꯒꯥꯗ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕ ꯖꯒꯥꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯨꯝꯕ ꯑꯦꯐꯔꯠ ꯊꯥꯗꯕꯒꯨꯝꯕ ꯑꯣꯔ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯥꯟꯅꯔꯣꯏꯗꯕ ꯖꯒꯥꯗ ꯏꯟꯚꯦꯁꯃꯦꯟ ꯇꯧꯁꯜꯂꯨꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯏꯁꯥꯗ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯖꯒꯥ ꯈꯔꯗꯤ ꯊꯦꯡꯅꯔꯛꯀꯅꯤꯕ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯕ ꯑꯦꯐꯔꯠ ꯊꯥꯗꯕ ꯑꯣꯔ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯖꯒꯥ ꯈꯔꯗꯤ ꯂꯩ ꯑꯗꯨꯅ
March hꯥꯏꯕ monthꯁꯦ productive ꯑꯣꯏꯅꯕ ꯑꯗꯒꯤ settle ꯑꯣꯏꯅꯕ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ effort ꯑꯃ ꯊꯥꯗꯗ꯭ꯔꯤꯉꯩꯗ ꯃꯇꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯊꯥꯗꯗ꯭ꯔꯤꯉꯩꯗ ꯐꯖꯅ 2 3 ꯊꯣꯛꯅ ꯈꯟꯊꯔꯒ 8 10 ꯊꯣꯛꯅ ꯈꯟꯊꯔꯒ ꯇꯧꯗ ꯌꯥꯗꯕ ꯖꯒꯥꯗ ꯐꯖꯅ effort ꯊꯥꯗꯔꯒ ꯇꯧꯕꯤꯌꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ procrastinate ꯇꯧꯕꯤꯒꯅꯨ delay ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ advice ꯀꯥꯔꯗꯇꯩ ꯐꯪꯉꯦꯕꯀꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ energy cardꯅꯦ energy card ꯀꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ birthing a new age ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯀꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡꯗ ꯆꯪꯁꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯉꯝꯕꯒꯨꯝꯕ ꯃꯥꯔꯆꯁꯤꯗ ꯑꯗꯨꯝ ꯄ꯭ꯔꯗꯛꯇꯤভ ꯑꯣꯏꯕ ꯌꯥꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯄꯤꯌꯦ ꯑꯗꯨꯒ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯁꯥꯒꯤ ꯏꯟꯇ꯭ꯌꯨꯁꯟꯗ ꯐꯥꯎꯔꯛꯄ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯐꯅꯤ ꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯤꯅ ꯕꯦꯁ ꯑꯣꯏꯅꯤꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯖꯟꯗꯨꯗ ꯁ꯭ꯇꯤꯛ ꯇꯧꯕꯤꯌꯣ whatever comes in your intuition will be the best for you will be the best decision for you ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯇ꯭ꯔꯁ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯀꯣ ꯏꯁꯥꯅ ꯍꯥꯟꯅꯗꯒꯤ ꯍꯣꯠꯅꯖꯔꯛꯄ ꯊꯕꯛ ꯈꯔꯒꯤ ꯑꯐꯕ ꯃꯍꯩ ꯈꯔ ꯐꯪꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯈꯔꯒꯤ ꯁꯛꯁꯦꯁꯀꯤ ꯂꯝꯕꯤ ꯑꯅꯧꯕ ꯎꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯖꯟꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯑꯐꯕ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯕ ꯁꯦꯇꯜ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯃꯟꯆ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ just follow some advice for yourself ꯑꯗꯨꯒ ꯑꯐꯕꯁꯤꯡꯁꯦ grab ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ so that will be all for pile A. Hey guys, ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯥꯜꯕꯤꯀꯣ ꯄꯥꯜꯕꯤ ꯍꯥꯏꯔꯒꯗꯤ ꯗꯦꯠ 16 to 31ꯗ ꯏꯁꯥꯒꯤ ꯄꯣꯛꯄ ꯗꯦꯠ ꯑꯣꯏꯕꯤꯕ 16ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯄꯥꯜꯕꯤꯒꯤꯁꯨ ꯀꯥꯔꯗ ꯍꯥꯟꯅ ꯗ꯭ꯔꯣ ꯇꯧꯔꯁꯦꯀꯣ The Knight of Coins, Knight of Swords, Four of Cups, the Strength, Seven of Swords, the Hierophant, Nine of Swords, the Ace of Cups, Nine of Swords. Card ama ani tanga draw tawzage aduga yengase. The Fool, Two of Cups. Similarly, pile B gi aduga koi energy card amuk draw tawse pile B gi oina ko kari energy pige habado. Priestess, Boundaries, Pillar of Light ko. So pile B have the date 16 dagina 31 phawbagi manungda pokpiba ichil inawsingi oina first and foremost the March hariba month se sisigi March hariba month se isagi luck se kamaina leige haiba kanda the Fool haiba amaga the Strength haiba amaga card ani pibako so sigi card ani shigi matungina first and foremost March hariba month se da pile B khanbi o pile B oibiriba ichil inawsingi oina anauba beginnings khara lakadauba leiba haidi isase yamna anauba either ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄꯕꯨ ꯑꯣꯏꯔꯣ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯆꯪꯁꯤꯟꯕꯕꯨ ꯑꯣꯏꯔꯣ ꯑꯅꯧꯕ ꯏꯁꯥꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯆꯦꯟꯖꯦꯁ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ some sort of new beginnings ꯈꯔꯒꯤ ꯑꯍꯧꯕ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯥꯔꯆ ꯃꯟꯠꯁꯤꯒꯤ ꯚꯤꯖꯟ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯛꯁꯦ ꯑꯗꯨꯝ ꯃꯥꯔꯆ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯂꯛꯁꯦ ꯏꯁꯥꯒꯤ ꯐꯦꯚꯔꯗ ꯂꯩꯔꯛꯀꯅꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯕ ꯍꯣꯠꯅꯕ ꯌꯥꯕ ꯒ꯭ꯔꯦꯞ ꯇꯧꯕ ꯌꯥꯕ ꯂꯣꯏꯅꯃꯛ ꯇꯧꯍꯧꯔꯣ ꯑꯗꯨꯒ ꯗ ꯁ꯭ꯇ꯭ꯔꯦꯡꯊ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯅ ꯑꯃꯨꯛ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯋꯦ ꯑꯗꯣ ꯃꯥꯔꯆꯀꯤ after the middle of the month ko March ki tha tangkhai chalakpagi matung tha loisalakam swaidadi lakse ngasai yam phana lerambadagi khitang below average ta khitang kumtharakpa yai khitang lakse khitang low oirakpa yai ba tha loiramdai swaida ko aduna
ꯉꯁꯥꯏꯒꯤ ꯑꯐꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯒ꯭ꯔꯦꯞ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯍꯧꯔꯒ ꯈꯤꯇꯪ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯁꯨ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯅꯕ ꯁ꯭ꯇꯔꯦꯡ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯕꯠ ꯂꯣ ꯀꯤ ꯑꯣꯏꯅ ꯂꯩꯅꯕ ꯑꯦꯟ ꯗꯦꯟ ꯉꯁꯥꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝꯁꯦ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒ ꯍꯣꯠꯅꯕꯤꯌꯨ ꯑꯦꯅꯤ ꯕꯤగ్ ꯊꯤꯡꯁ ꯑꯣꯔ ꯕꯤగ్ ꯏꯚꯦꯟꯠꯁ ꯃꯥꯔꯆꯀꯤ ꯍꯧꯔꯛꯄꯗꯒꯤꯅ ꯃꯤꯗꯜ ꯄꯥꯔꯠ ꯐꯥꯎꯕꯗ ꯄ꯭ꯂꯥꯟ ꯇꯧꯕꯤꯍꯧꯔꯣ ꯑꯦꯟꯗꯤꯡ ꯑꯣꯐ ꯗ ꯃꯟꯠꯁꯤꯗꯤ ꯈꯤꯇꯪ ꯂꯣ ꯀꯤ ꯑꯣꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯟ ꯂꯚ ꯂꯥꯏꯐ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯁ ꯑꯣꯐ ꯀꯞꯁ ꯍꯥꯏꯕ ꯑꯃꯒ ꯇꯨ ꯑꯣꯐ ꯀꯞꯁ ꯍꯥꯏꯕ ꯑꯃꯒ ꯀꯥꯔꯠ ꯑꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ ꯑꯦꯁ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯦꯁꯟꯁꯤꯞ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯗ ꯏꯁꯥꯒꯤ ꯈꯟꯖꯔꯤꯕ ꯄꯔꯁꯟꯗꯨꯗ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯦꯅꯤ ꯊꯣꯠꯁ ꯑꯣꯔ ꯐꯤꯂꯤꯡꯁ ꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯅꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯝ ꯑꯦꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯃꯆꯥ ꯃꯆꯥ ꯂꯩꯔꯛ ꯇꯥꯔꯒꯁꯨ ꯗꯝ ꯇꯧꯔꯒ ꯐꯨꯝꯃꯒ ꯊꯝꯖꯤꯟꯕꯤꯒꯅꯨ ꯐꯖꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯊꯣꯛꯄꯤꯌꯨ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯏꯁ ꯗ ꯀꯤ ꯇꯨ ꯑꯦ ꯁꯛꯁꯦꯁꯐꯨꯜ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕꯤꯌꯨ ꯑꯦꯟ ꯗꯦꯟ ꯏꯁꯥꯒꯤ ꯐꯤꯂꯤꯡꯁ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯐꯤꯂꯤꯡꯁꯤꯡꯗꯣ ꯑꯣꯄꯟ ꯑꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯁ꯭ꯇꯔꯣꯡꯒꯔ ꯕꯣꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒ ꯏꯁꯥꯒꯒꯤ ꯃꯔꯛꯇ ꯃ꯭ꯌꯨꯆꯨꯋꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯒꯤ ꯍꯦꯄꯤꯅꯦꯁ ꯑꯗꯨꯝ ꯄꯤꯌꯦ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯇꯥꯔꯒꯁꯨ ꯐꯖꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯦꯟ ꯗꯦꯟ ꯐꯖꯅ ꯅꯛꯅ ꯂꯣꯏꯅꯔꯛꯄ ꯉꯝꯕꯒꯤ ꯑꯣꯔ ꯍꯦꯟꯅ ꯀꯅꯦꯛꯁꯟꯁꯦ ꯗꯤꯄꯟ ꯑꯣꯏꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁ ꯃꯥꯔꯆ ꯃꯟꯠꯁꯤꯗ ꯂꯩ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯅꯧꯕ ꯄꯔꯁꯟ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯂꯩ ꯑꯗꯨꯒ ꯑꯅꯧꯕ ꯄꯔꯁꯟ ꯊꯦꯡꯅꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯟꯅꯗꯒꯤ ꯈꯟꯖꯔꯛꯄ ꯄꯔꯁꯟꯗ ꯏꯁꯥꯒꯤ ꯐꯤꯂꯤꯡꯁꯀꯨꯝꯕ ꯑꯣꯄꯟ ꯑꯞ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯗꯨꯝ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ ꯃꯊꯪꯁꯤꯅ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯗ ꯅꯥꯏꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯕ ꯑꯃꯒ ꯗ ꯍꯦꯔꯣꯐꯦꯟꯠ ꯍꯥꯏꯕ ꯑꯃꯒ ꯀꯥꯔꯠ ꯑꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ ꯅꯥꯏꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯍꯥꯏꯕꯗꯤ ꯗꯦꯠ 16ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯠꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯍꯦꯛꯇꯤꯛ ꯑꯣꯏꯕ ꯈꯤꯇꯪ ꯇꯥꯏꯠ ꯑꯦꯟ ꯕꯤꯖꯤ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯑꯣꯏꯕ ꯈꯤꯇꯪ ꯀꯤꯌꯣꯇꯤꯛ ꯑꯣꯏꯕ ꯏꯁꯥꯁꯦ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯐꯥꯎꯕ ꯂꯩꯕ ꯌꯥꯕꯒꯤ ꯑꯦꯟ ꯗꯦꯟ ꯈꯤꯇꯪ ꯇꯦꯟꯁꯟ ꯈꯔ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯂꯩꯌꯦꯕꯀꯣ ꯕꯠ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯔꯛ ꯄ꯭ꯂꯦꯁꯇꯨꯒꯤ ꯑꯣꯏꯕ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯔꯨꯇꯤꯟ ꯅꯥꯏꯅ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯣ ꯐꯖꯅ ꯇꯧꯕꯤꯔꯒ ꯑꯦꯐꯔꯠꯇ ꯊꯥꯗꯕꯤꯔꯒꯗꯤ ꯈꯤꯇꯪ ꯍꯦꯛꯇꯤꯛ ꯑꯣꯏꯔꯁꯨ ꯀꯦꯌꯣꯇꯤꯛ ꯑꯣꯏꯔꯁꯨ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯌꯥꯕꯒꯤ ꯑꯦꯟ ꯗꯦꯟ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯃꯟꯠ ꯀꯣ ꯒꯨꯗ ꯔꯤꯖꯜꯠꯁ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟ ꯑꯦꯟꯖꯥꯏꯇꯤ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯕꯠ ꯏꯁꯥꯅ ꯐꯖꯅ ꯑꯦꯐꯔꯠ ꯊꯥꯗ ꯇꯥꯔꯒꯗꯤ ꯀꯦꯔꯤꯌꯔꯒꯤ ꯁꯦꯇꯜꯃꯦꯟꯗ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯁ꯭ꯇꯦꯞ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁ ꯂꯩꯌꯦꯕꯀꯣ ꯅꯦꯛꯁꯇ ꯗ ꯅꯥꯏꯠ ꯑꯣꯐ ꯀꯣꯏꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯅꯥꯏꯠ ꯑꯣꯐ ꯀꯣꯏꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯠꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯋꯦꯜ ꯇꯨ ꯗꯨ ꯑꯣꯏꯕ ꯃꯟꯠ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯄꯩꯁꯥꯒꯤ ꯐ꯭ꯂꯣ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯁꯦ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯌꯨꯇꯤꯂꯥꯏꯁ ꯇꯧꯅꯕ ꯏꯁꯥꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯣꯠꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩ ꯕꯠ ꯐ꯭ꯂꯣꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯀꯥꯔꯠꯁꯤꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯕꯀꯣ ꯅꯦꯛꯁꯇ ꯗ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯕ ꯑꯃꯒ ꯁꯦꯚꯦꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯕ ꯑꯃꯒ ꯀꯥꯔꯠ ꯑꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯁꯣ ꯁꯦꯚꯦꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯗ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯑꯣꯔ ꯀꯩꯅꯣꯝꯃ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯇꯨꯡꯗ ꯕꯦꯛ ꯕꯥꯏꯠ ꯇꯧꯗꯧꯒꯤ ꯉꯥꯏꯔ ꯂꯩꯕ ꯑꯣꯔ ꯀꯂꯛ ꯈꯝꯕꯟꯕ ꯌꯦꯡꯁꯤꯟꯕ ꯃꯤꯁꯦ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕ ꯃꯤꯁꯦ ꯃꯁꯤꯡ ꯋꯥꯠꯇꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯕꯤꯌꯨ ꯋꯥꯃꯛꯇ ꯉꯥꯡꯉꯒꯁꯨ ꯈꯤꯇꯪ ꯈꯟꯊꯔꯒ ꯍꯩꯅ ꯁꯤꯡꯅ ꯉꯥꯡꯕꯤꯌꯨ ꯃꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯤꯒ ꯃꯥꯟꯅꯔꯒ ꯈꯠꯅ ꯆꯩꯅꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯗ꯭ꯔꯃꯥ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯄꯔꯁꯣꯅꯦꯜ ꯖꯣꯟꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯅꯕ ꯁꯛꯅꯕꯗ ꯌꯥꯝ ꯀꯟꯅ ꯊꯋꯥ ꯁꯥꯕꯤꯔꯨꯅꯨꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯠꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯐꯕ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯇꯧꯕꯇꯕꯨ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯈꯤꯇꯪ ꯄꯦꯁꯦꯟꯁ ꯂꯩꯕ ꯗꯔꯀꯥꯔ ꯂꯩꯌꯦ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯦꯅꯤ ꯊꯕꯛ ꯁ꯭ꯃꯣꯜ ꯑꯣꯔ ꯕꯤగ్ ꯀꯣ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯤ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯖꯦꯛꯁꯟꯁ ꯇꯧꯔꯒ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯣꯠꯅꯕꯤꯌꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯔꯁ ꯇꯧꯕ ꯑꯣꯔ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯅ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯆꯠꯄꯤꯒꯅꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯦꯁꯦꯟꯁ ꯂꯩꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯑꯦꯟ ꯗꯦꯟ ꯗ ꯐꯣꯔ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯐꯣꯔ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯠꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯁꯦꯇꯜ ꯑꯣꯏꯕ ꯃꯟꯠ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯑꯃꯨꯛ ꯏꯁꯥꯁꯦ ꯂꯦꯖꯔ ꯇꯥꯏꯝꯗ ꯍꯦꯟꯅ ꯄꯥꯡꯕ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯒꯤ
ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯩ ꯋꯥꯈꯜꯁꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕ ꯗꯤꯁꯇ꯭ꯔꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪꯗꯤ ꯆꯠꯀꯗꯧꯔꯤ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯐꯕ ꯒ꯭ꯔꯦꯞ ꯇꯧꯒꯗꯕ ꯃꯇꯝꯗ ꯇꯧꯍꯧꯗꯕꯤꯗ ꯀꯣꯟꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯣꯏ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁ ꯁꯦꯜꯐ ꯂꯚ ꯁꯦꯜꯐ ꯀꯤꯌꯔ ꯈꯤꯇꯪ ꯂꯦꯖꯔ ꯇꯥꯏꯝꯁꯨ ꯍꯥꯞꯇꯕꯗꯤ ꯌꯥꯗꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗꯗꯤ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗ ꯐꯖꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯤꯡꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯀꯃꯤꯡ ꯇꯨ ꯗ ꯏꯅꯔꯖꯤ ꯀꯥꯔꯠ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯃꯤꯅ ꯍꯪꯉꯛꯄ ꯌꯥꯕꯒꯤ ꯏꯁꯥꯒꯤ ꯑꯦꯗꯚꯥꯏꯁ ꯃꯤꯅ ꯁꯤꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯖꯒꯥ ꯈꯔꯗ ꯂꯤꯗꯤꯡ ꯔꯣꯜ ꯈꯔ ꯂꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯉꯥꯡꯊꯣꯛꯄ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯏꯛ ꯆꯨꯝꯒꯟꯕꯒꯨꯝꯕ ꯏꯁꯥꯅ ꯈꯟꯕ ꯏꯁꯥꯒꯤ ꯏꯟꯇ꯭ꯌꯨꯁꯟꯗ ꯈꯜꯂꯛꯄꯁꯦ ꯐꯥꯎꯔꯛꯄꯁꯦ ꯑꯁꯦꯡꯕ ꯑꯣꯏꯒꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯣꯔ ꯑꯦꯅꯤ ꯗꯤꯁꯤꯖꯟ ꯂꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯃꯤꯒ ꯇꯥꯟꯅꯕꯩ ꯃꯍꯨꯠꯇ ꯏꯁꯥꯅ ꯕꯦꯁ ꯑꯣꯏ ꯈꯟꯕ ꯗꯤꯁꯤꯖꯟꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁ꯭ꯇꯤꯛ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯔꯆ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯤꯇꯪ ꯕꯥꯎꯟꯗꯔꯤꯁꯀꯨꯝꯕ ꯁꯦꯠ ꯇꯧꯕ ꯇꯝꯕꯤꯌꯨ ꯃꯤ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯕꯥꯎꯟꯗꯔꯤ ꯁꯦꯠ ꯇꯧꯔꯛꯇꯕ ꯌꯥꯗꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯥꯎꯟꯗꯔꯤꯁ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯂꯤꯃꯤꯠꯁ ꯑꯦꯟ ꯄꯥꯔꯠꯁ ꯈꯔ ꯍꯥꯏꯗꯤ ꯀ꯭ꯔꯣꯁ ꯇꯧꯔꯛꯇꯅꯕ ꯃꯤꯅ ꯍꯦꯟꯖꯜꯂꯛꯇꯅꯕ ꯁꯦꯠ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯁꯣ ꯗꯦꯠ ꯋꯤꯜ ꯕꯤ ꯑꯣꯜ ꯐꯣꯔ ꯄꯥꯏꯜ ꯕꯤ ꯐꯖꯅ ꯇꯥꯕꯤꯔꯒ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁ ꯂꯧꯁꯤꯟꯕꯤꯔꯣꯀꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ